ngasi gi oiba tongan tongan ba page kharagi posting collection tawbagi manungda idu ningthau hairiba page asina text translate amagi matangda thamlakpa wafam kharakakna ahan boina miyamda kodol tamjage maitai kuki border da gat taruba kuki beles volunteer makhai tata gi truck ta holakpa lep 3 haiba wafam asini amadi video asibu meng tabiriba punamakpu loktak mapau updates ki makaidagi taramna okchabaga loinana ikai khumnabu uchari maitai kuki border da gat taruba kuki beles volunteer makhai tata gi truck ta holakpa lep 3 makoi sing adu border post ta GT torombadagi army na license gan natradi atopa nomai paiba yaroi haibadagi mayum da halakpani khara amana mayumda aduga khara amana popi thafam farm house ta leiba haukhre kuki leader sing asida asawbu phongdokli leader di oiningba lamsu pamba praja nungsiba saba aduga jail changba ngamdaba sacrifice tawbasu ngamdaba lan manung asida makhoi gi minute khudingi hengalakliba well sing asi kadai dagino aikhoina mayek sengna taba uba khangba irai laina ngami sigumba leader sing asi mangan gadabani haidi makhatana text translate adudi army na kuki village volunteer sing asi loina fakhiba yana leire su leader sing asu kanbiba ngamloi masida CID sariba asi kanano haidragasu aikoi loina khangnaraba wafamni karamba makhalgi secret agreement tawnaribagi haiba aikoi khangde kuki village volunteer sing asi loina faraga aikoi gi custody da thamu aduga tha ani ahumgi matungda thadu haina agreement leirami maramaduna public na advance oina khangbiyu haijari CID hairiba asi atai nate kuki CSO leader amadi kuki shu militant leader sing asini hairi nota atopa source amada kuki village volunteer sing asi kuki NP gi makhada leijaraga su control toba yade ngamde hai kuki NP amadi CSO leader maraktasu su militant leader mayam yauri makhoina village volunteer sing asi makhoi gi organization gi makhada thamba pami village volunteer sing asinadi yaningde maramaduna kuki village volunteer sing asi matam khara faraga thamnaba plan tawi haibagi information agreement leak orakpa adugi wafam ni hairi makha satharakpada AT gi luching purel korongan ba khuman gi page tagi post ama khaktang lokhot charaga thamjage hauzik oiriba pibam asi yam laina khandokpa kaya ama leiri hauzik aikoi maitaina lingjel amat oina thengna haudraba hauzik hunnari ba khanari ba punamak mangmin nagani madugi mahidi punna phangmin nagani haiba asidi khangmin asi haiba wapam thamli makha satharakpada AT gi general headquarter gi PRO oina thopubiriba Robin Mangang khoirakpang gi page tagi post ama khaktang lokhot charaga thamjage arambaidi anti national nate sumnatangi narco terrorist singna landarakpadagi ngakthokjabani leibak nungsimanbagi ngasi misunderstanding amada AR na faziluba AT sing loina thadok pirakpagi damak Assam Rifles ki official sing Manipur Police ki official sing lamdam asigi nungsi jaraba maru oina ima idol ise ichal sing AT gi mahut chinjaraga tobimal khangba uchari ikai khumna jari apunmana pangal ni hairi makha satharakpada National Highway 2 amadi National Highway 37 da pochai puduna lakpa gari Imphal da thunglari hairi National Highway 2 amadi National Highway 37 da lamdamasigi tangai fadana nongmada changdraba yadraba pochai puduna lakpa gari chahungumpuga mapan amadi chaniga kunga manga hairiba lambi asida apanba yaudana pusilakre makhatana pochai pusilakpada khudongthiba thoktanabagi damak nangai oiba mafam singda security force na akanba section tharang lokhatki Manipur district punamakta pamdaba thodok thok tanabagi damak chinga masung tamda puna checkpoint chamaga tara hangduna atat ong sing sek tawbagi thabak sathakre haina Manipur police control room na thadorokpa chirolamana khangalagli makha satharakpada nungthilgi pause gi sifong ama oiriba pauzel dagi lakhot charaga thamjige Myanmar junta gi anoba lona Chinese security farm Myanmar da salaiba yahanduna India da saungna singnare hairi Myanmar gi military juntana anoba private security service law ama semduna Myanmar laibak da Chinese private security farm sing laibak aduda operate toba yahankibaga loinana China gi bel amasung road initiative investment sing tek ta kaidana thamnabagi damak sem sakre hairi Myanmar da honglakliba khongthang asina India gi oina geopolitical amasung security da akaiba pirakpa yabagi oithokpa lei maru oina North East amasung Indo-Pacific region ta akaiba pirakpa yai haina panari da Irrawaddy na pibar report amagi matung ina Myanmar da anoba law ase mamang chahi gi October 12 da junta government na working committee ama semduna China gi private security company singa memorandum of understanding sign tawnarba matung marigi matungda chatnaba hawkhibani hairi anoba law asina foreign private security firm singda license apply toba yahankhibani masina Myanmar gi alliance oiriba China ga hena mari naksin nahalagani hairi
Beijing Myanmar pro democratic ethnic group singna junta ki mathakta hek lan haurakhiba matamdagi hauna Myanmar military ki mapangal son tharakpana maram oiraga sinana Myanmar da pekhalakliba project singi invest tawriba sing ase akan mangaklo pinaba pressure piduna lakhibani hauzik Myanmar gi awang nungpok amasong nungsup thangba Rakhine state ase insurgency singna control tawduna thamle masina chinana makhoi gi private security farm deploy tawduna makhoi gi interest ta thabak tawi haina report asina phongdorle sinana Myanmar economic corridor ase Beijing gi BRI strategy ki yamna luba charu amane aduga Rakhine da leiriba kayak few deep sea port ase chinana Indian Ocean da direct chatpa yaba lambi amane masigi matakta chinana Myanmar da pekhalakliba infrastructure project sing maru oina oil pipeline transportation amasung gas sing China gi Yunnan province tamna puthokli project sing asimak India na su tawba pamlibani haire Myanmar da China gi private security farm deploy tawriba ase Indo Myanmar border da achauba security gi challenge ama oiri hairiba China gi private security farm sing ase China da yam lingba People's Liberation Army PLA amasong masigi intelligence singa yam naknaba mari thamlibani haire makoina Myanmar da chattariba operation sing da India gi military movement sing monitor tawri maru oina China na makhoi gi territory ni haina claim tawriba India gi Arunachal Pradesh amasung Nagaland state chingdani haire China na makhoi gi intelligence ki mapangal kagat handuna India na north east chathariba counter insurgency operation singda sound apan piri haina report asina hairi report asina makata raduna hai Myanmar lebak ase north east state chingi insurgency group maru oina Alpha NSN amasung Manipur gi laloba singi safe haven oiduna lakle Chinese private security farm sing asika loinana intelligence sharing tawduna India na tawba yaba cross border counter insurgency operation singda athing bapiduna lakle masina China na nakoinana region asida hauriba separate movement singda chawna mateng pangbagi oithokpa lai north east ki state ching maru oina Arunachal Pradesh Manipur amasung Mizoram na national security landscape ta tangdu leitaba lehendriba asisu maram asinani haire hiram asida New Delhi na yamna haisingna military amasung economic strategy sing ngak senduna China na regional influence handorokliba asida counter tawba chungani masi matam chana India na thinghaudrabadi South Asia da India gi power khangan hantaragani haina report asina phongdorali makha satharakpada nungthil gi pause gi sifong ama oiriba kangla pawdagi lokot chadaga thamjige Manipur da zone 18 gi thodok thokhiba adu president rule thamlingai manungdani haiba se ningchingba chumni haiba MP sana jawbogi wafam phongdokli Rajya Sabha gi member sana jawba laisembana phongdokhre Manipur da zone 18 gi thodok thokhiba adu president rule thamlingai manungdani ngasi GP Women College ta pangthokpa International Mother Language Day gi tharomda saruk yaraba matung pawmi singna hangba wahang amagi pakhum piraduna MP laisemba sana jawbana hai chahi ani pharaklaba lal gi maisa asina miyam ware tanja sida political game sanariba asi pate masina warisin purakpa ngamloi athubada yanaba ama puraklaga tawgadaba thabak sing lingjen manana pangthoklaga miyamgi awaba asi koknaba honagadabani ngasi ngarang tagi hauna khul ngakpa kaya ama pharakliba asi mataw karamna no haiba miyamna thirakani madu natrabadi June 18 dagi hena sathiba phibam ama oirakloi hainingai leite June 18 thokiba matam aduda Manipur da president rule thamlingai manungdani haiba asi ningchingba chungani karigumba makhoi sing asi mainstream dagi lapthokrabadi sathiba phibam ama lakani maram aduna खोगी चुंगी युम्बी ओइरिबा मखोई सिंग असि कन्मा मथौ ताई खुलंगाकप सिंग असि मरमदम कन्नबगी दमक थोलखिबने मखोई एंटी नेशनल नट्टे खुलंगाकप सिंग द अकनबा थबक लखटपगी महुत निंगथिना वखल तहलगा मेन स्ट्रीम दा लानबगी मतंग दसु गवर्नर दा पगदमबा लैख्रे ओइरकलिबा पिबम असि लाक्सिनबा मियामगी लेंगाक अमा अथुबदा लिंगनबगी थबक तौबा हाइबसे हौजिकी ओइना यामनमक मथौ ताई हाइखे महांगना मखा तारादुना मणिपुर दा नाहक कया खुलंगाकप थोलकलिबा असि इरांग असिगी पिबम मतमदा पुरखिबा ngaktani kuki wathok asida state amadi central force singna mathau ningthina tawkhidabadagi naha kayana khulngaknaba tholakhiba ngaktani tholakhiba irang asida center amadi state lengak ke asoiba kaya laikhi khulngakpa singda akal aring singduna namduna fanaba honabagi mahutta wakhal tahanduna hanagi phibamda laksanaba sinba mathau tai haina mahangna makatana phongdokhi makatana aroibada kaksingda leiba arambai tengol gi unit 13 ki thongmi sing phajin kibegi mayokta mafam kayada lambi thinglure arambai tengol gi thongmi sing amadi khulngakpa sing
फाबा पुनबगी थबक चत्थरकपदा लमदम असिगी मियामना ngasi tongan tongan mamfamsingda khongjang changsinkhre ngasi ayuk 93 suba Assam Rifles ki kangbu amana Kaksing Panjau Pali dagi Arambai Tingol Unit 26 ki miyoi kunga nipan lom koisinduna fakhre Arambai Tingol gi miyoi sing phajinkre haibagi pau phangbadagi makai adomda leiba maira paibi sing thomjilaktuna Assam Rifles ki 407 phawba thattuna thamki marak asida ngasi ayuk Imphal West District ki Kautuk tasu security force na khulngakpa nipan phagatkre Kaksing da leiba Arambai Tingol gi thomising phajin khiba amadi khulngakpa sing pha khibagi thong asibu yaningdaba phongdoktuna mafam kayada lambi thingkhre lambi da tayar mai thaduna uwa phajinduna lambi da achat awok tawbasingda chauna akaiba pikhi ngasi Kakchinggi Arambai Tingol Unit 26 ke miyoi sing phajin khiba thong adubu yaningdaba phongdoktuna ngasi Kaksing Thawbal Yaripok Wangjing Khangabok Kongba Bazar Uripok Samuro Mongsangai na chingba tongan mafam kayada miyamna lambi da tholaktuna lambi thingbagi khongjang sangsinki loinana Urkhul lambi gi Lamlong Bazar Sawombung Lamlai Salau Bazar amadi Urkhul Road ki nak yet laiba dukan ching thonglona ki loinana mafam kayada wakat mifam phamduna protest tawbaga loinana kholau kaya su lauki miyam aduna Manipurda PR thamba yaroi khulngak pasing phaba yaroi atuba matamda lengak semgadabani haiba kholau kaya su lauki amaromda khoiram ima kaichelgi ima singnasu khulngakpa sing phabagi mayokta yaningdaba phongdoktuna protest tawbaga loinana kholau sing lauke khongjang sangsing kiba ima singna phongdorakpada khulngakpa sing ase kuki militant singna maitai singi mathakta attack chatharakpadagi Manipur lengakna karisu tawba ngamdana leirakpadagi masa ngakthoksanaba khulai paiduna khulngakpa tholakhibani makhoibu phaba punba tawba yaroi haike amaromda ngasi nungthil athengbada 93 suba Assam Rifles na phajin kiba Kaksinggi Arambai Tingol gi thaumising adu Kaksing Police ta sinnarakpaga loinana tekta kaidna thadokre hairi haiba wafam asi thamjaraga ngasigidi matang saida loisinjari